ngasi numida wairam phongkhiba tongan manipuri siphongsingdagi amasung thokhiba thawdo athokisingdagi maruoibi I pausing mayamna thamjagi ahanbada thawal college ki basketball ground ngasi sangakhre kanglaipak ki maira dagi lakusaraga thawal college thawal gi nauna saba loiraba basketball ground ngasi haunabi matung ina assistant commissioner thawal arvin malem IS na sangadana college ki authority da kusinakre Mairoi Singidama Kanduna College Asiki Laserriba Pangi Kaitokuna Sariba Basketball Ground Sangabagi Thoramada AC Thawal Arvin Hanglem Atoiba Mitung College Asiki Principal Professor Mebinana Thoram Mapugamadi Thawal College Teachers Association ki President S. Ebo Yaman Akanaba Mitung Wena Saruyaki Nauna Saba Loiraba Basketball Ground Adu Sangara Dunamadi College Asiki Lairiba at the Sport Complex Singbu Yingsiladuna AC Thawal Arvin Hanglem Hai, Sport Asi Mairoi Singi, curriculum the Happy Rambamadi, College Asiki Winners Sport Kueva Hiram Kuding, My Pangna Pekat Pirambasi, Yam Apava Kongtamani, Roinana, Saktoxaningani, Mairoi Singasu Masibuning Tina Sizanabu, Nako in the Sumatic Sabami, Ama Oiraglava Matamda, Mairoi Kunagi the Makari contribution to Biabik Habido, Kanghonava, Apavakudam Amasuni. House Oriba Manipuri people Masida Mairoi Singbu Asumba Lambida Pubuyaba, Apava, Kwangtangama Suni Haina Foduki. College Principal Professor M. Binana College Asigi Physical Education Department Gi Oza Singamadi Ground Asibu Sabad Amating Pangkipu Oza Punamakusu Apianbo Apam Pongdoki Atopa Mana Kainaudo Wakat Mipam Satakre Kainau Coordinating Committee of Club and Maira Pai Kainau Nashinduna Manipur House Tukliba Lanasi Atuba Matamda Loishiluaina Lenga Taksinduna Wakat Mipam Ama Kainau Tonka Community Hall Satakre Wakat Mipam Madu Manipur Tukliba Lanasi Center Amadi State Lengana Tamoishna Tabak Taudavana Misa Miam Kamtiana Ohalibane Tokliba Lanasi the India Lengaki Taushil Yaningde Kulnga Kusing Pabi Yaroi Tampal to Coming Operation Tawiare Kulnga Kusingi Kusukulai Fogat Piaroi Manipuri Central Forcing Laktu Aikogi Iramdam Aiko Ishana Ngakani Hana Taba Plakat Gas Seasonaki Makasa Tarakoina Onicol Pausi than a sooner report Tori Folklibi Erang Atu the Lucian of a center Lengan Wakanaba Hori Hana BJP National President JP Nadana Fondokre Sahi Am Henzilaba Manipura took Liba Lanasi Atubu Matamda Lucinanaba Center Lengan Wakanaba Hori Hana BJP National President Oevidanatana Narendra Modi Anova Lenga the Union Minister of Health Puriba JP Nadana Fondokre Wapamazi House Delhi the Lady BJP Manipur Pradesh ki President S. Sardana Lusingba Tim Amaga Garang JP Nadaga Unabada Fongdokiban Haidi Paushna Makatana Hai New Delhi gi Kongsata Laidiba BJP Manipur Pradesh ki President S. Sardana Lusingba Timamana Ngaranumidang Party ki Lusingba JP Nadana Warisanaki S. Sardana Devi gi Makedi gi Hausuk Manipur Thokliba Sigi Matangda JP Nadada Sugaina Kangan ki Amadi Layangan Lokat Piaba Tabak Sing Atubu Matam gi Manungda Lokat Pinawa Taksin ki Haidi Union Home Minister Amit Shah Unaraba Matungda JP Nadaga Unakibaduda Haukiba Irai Numita National Capital Thungkraba Rollingi MLA Sing Timadur Yaukiba BJP Manipur Pradesh ki spokesperson Oibidanatana MLA Su Oriba Kongmatabam Ibom Samasu BJP Manipur Pradesh ki General Secretary K. Sharad Kumar Su Roshinki Party ki President Oriba JP Nadagi Mekedigi Manipur gi Irangsi Atubada Lushinduna State Asida Normesi Puranaba Awang Thaktu Wakanaba Haurehdi BJP Manipur Pradesh ki President S. Sardar Amadi Delhi the Ladiba Party ki MLA Singna Makatana Center ki Lusing Basing Unuduna Lamdamasi the Tukliva Irangasi Atubuda Waration Puranaba Honasi Hadi Panbayai Center ki Lusing Basing Unanaba BJP Lengasida Yauri MLA Kra Hausi Delhi the Lady Bene Adobo MLA Nasingnadi Masamasai Ueva Tabak Toram Gidamak Delhi the Satpani Hina Fondo Nakibas Yaukrabane Makasa Tarak Point at Topamana O.C. Mairagi film Fisher film Komlang Laman Bangladesh Assam Tripura Madi Malemgi Mitai Tabam Hamsung the screen Tawudori Lamdam Sigi Saknairaba filmmaker O.C. Mairana Direction Piba Manipuri Fisher film Komlang Laman Hokibazun Kungamatoi Kunganitu Madi Kungo Humdoi Numit Humni Subna Impal Gi Palace Auditorium Manipur State Film Development Society MSFDS da Mai Pang Screen Tau Rabamatong Film Masi Bangladesh Assam Tripura Madi Malemgi Mitation Kundari Mapam Sing the Screen Tau Nova Taurang Tauri Haina Production Team Gi Makedi Fongtorakli Sakna Raba Playwright Sana Lukoigi Maming Sakrava Sumang Kumai Komlang Lamanbu O.C. Mairana Screenplay Madi Direction P Duna
Sana lembina producer oidana puthorokliba film asina malemgi soizaina khraba mi tei ireisa singda ama toina punchina bigi wakhalon sagatpada sauna mateng panglagani haina film asibu yengkhraba singna phongtok ngarakpadagi production teamna film asi tangai fadana malemgi mitei sina khundari ma mafam singda screening tauna bigi khongthang asi lokhalakpani haina film asigi director osi mairana phongdoraki Ningsing bayai film asigi director Osi Maira yamna naha oiriba lamdam sigi singthaningai oiraba film kya direction pikhraba filmmaker amani Ipak Film Production Manipur gi banner makhada Rakesh Naurem na puthokwa Saghen bi itaima phongdok nadringai ngaina lai sigi wangmada igi khungul amadi Bangladesh ki sana tampha hairiba film sing asi mai pakna direction pikhraba matung ZA Ganapriya gi Hydra Sukhangle, RK Nalini Aron Buwari, Ketri Mayuk, Subadini Asengba Iral, direction P from Matunda, Sana Lembigi, Komlang Lamanasi Mahana, direction Piba, Maki, Inauno Officers Filmni. How's released on the same Sari Maki, Atopa Fisher Film Amahiragati, Rakesh Nauremna, Producer Oiba, Bangladesh Kila Shabini, Osi Mairagi Komlang Laman Filamasida Mapunguena, Uliva. Masaksi soizaina khraba mitei isilinaw sing igi khungul liba loinana mitei singi integrity sagat minaba haiba asinaina su pausta palakli atopa paumana tom sana fana ba hona khiba sing karamba state force na no haiba numit mangani gi manungna sengdok piro tha sigi kunga tarukta moirang them tom sana allies nong saba bu fana ba hona ba ma ki pikliba masani da akia khang pi bata natana piklibi masanu pi da makut sangkhiba state force ki fizol set pa kulai pa mioi singadu karama force ki mioi sing no haibado numit mangani gi manungna lebak miyamda lenga asina sengdok pi au natrabati hairo ki miyamna tumina leiroi akan ma khongjang sangsilagani haina hairo apunba club apunba hairo maira pai bi masum ningol club hairo na punna takslakli ngasiluk ohum masigi lusingba singyaw na hairok ta pangtok papaw gi mifam amada hairok apunba club ki convener Ramesh Honai handak tom sana bu phana ba hona ba state force ki miyoi sing na tom sana gi pikliba angang anina aki akhang pi anga ani da aki akhang pi ki badu hairok ki lup ahung gi maikei ki kanem tawi loinana maduda scenery bi state force sing adu mari lainaba singna losinduna thambi geno makoi bu lengak miyam da khangan gadabani haibasi hairok miyam gi dimani haki Mana makatan hai miyam na semat lenga sida tawrak liba thabak thoram sing da APNP na phongdokpa lenga ki asoiba puthokpa khudemak lenga asigi mayokta leibani makhoi bu phagan hairabadi haujiki lenga asi miyam gi lenga haibadu oidibra haibasi wang ama oina tholakle hairi atopa pawmana kana leijadraba ibetonda United Youth of Hairokna polam kya mateng pangkre magini haibada kana leijadraba hairok pa 3 ningthaujam lairaktagi Laisram ebeton sa yang kaya mga apok palay kidraba bimse na hauzi makal makakya awawa mayok na doon hingli basi Canada oiraba sukok na bahay doon na ngasi United Youth of Hierarchy Thaumisyon ang mga basil kaya naraga no magitangay fadana sangba sana taknaba polam singyaw na siel ki mating pangkre Laisram ebeton gi mapuray basu alay kidre Masano piyani masano pa ama po na masaugum sa piklingay da matang lay hidre. Hausik matanta magi mapam sa oiriba apo pagi ingkol malak ka ama da yam na wana lay bani. Ebeton gi awawa kaya si kanglak padagi United Youth of Hierarchy Thaumisyon na ang mamating pang na bagwari na bagaloy na ngasi tengwang polam sing ebeton masada kusinaki bani. Ebeton bagi ka dosu United Youth of Hierarchy Thaumisyon na asang mapolam sing putolaga electric connection sa tawkre. Roy na Sot lauraga yumpham laimai dusu nauna laibak hapsinduna semzilaga nari United Youth of Hierarchy Thaumisyon na tha amada lupa chama sama kheket naraga awa ana taraba miyosingda mating pangkhiba leikre United Youth of Hierarchy tengbang adugi damang ebetona thaumi punamang puthagat po wapam kya su phongdorakhe su pau sita makatarakli Panam pau si digi atian mamaroi ba pau khrana muk JDU gi MLA manga gi disqualification case akaknaba matam gi manungda loisinna ba high court na khankhre Isterasi da lariba BJP na lusing balenga sida yawkiba JDU gi MLA manga gi disqualification case akaknaba matam na lusina na ba High Court of Manipur ni speaker khankhre ngasi High Court of Manipur gi Chief Justice Sidat Medul amasum Justice Golmai Gaiful Silu kawi ani gi bench ta JDU Manipur gi Secretary General Maisnam Dorendron petitioner oiduna Manipur Legislative Assembly gi speaker yauna
respondent oiraga High Court of Manipur tharakiba writ petition amagi hearing ngasi satakre petitioner gi maikaidigi Learning Council Ajay Pebam aduga respondent gi maikaidigi Advocate General Maisnam Dorendro na mohut silaga sadakiba hearing aduda respondent gi council gi kuthangna petitioner na tharakliba MLA tara schedule gi matungina madi law gi matungina disqualification gi case Manipur Legislative Assembly gi speaker na akaknaba matam gi manungda paikhatnaba khan kibani akaknaba matam gi manungna case asi paikhataba thoklabadi petitioner na makata na appeal satpa yagani haina su khan ki October pawm Lakliba October ahum phaobada Erang loisindrabadi NPP na BJP da support tawba toklagani Joy Kumar Center amadi state paliba BJP na lusingliba lenga asina mamang saigi me ahum digi hawduna thokliba Erang asi lumna laude Lakliba October ahum phaobada state asi center Manipur gi issue asi ki matik saba thabak pekhat pangamdrabadi NPP na Manipur lenga ta piriba unconditional support handorakpa yai Party na larakpa decision na party asigi MLA singna support tawba natragana tawdaba makoigi warep oizagani haina NPP gi National Vice President Yumnam Joy Kumar na phongdokre ngasi nungtul norem thongda leiba NPP gi Manipur gi office ta pawmi sing unaba ma da Yumnam Joy Kumar hai Manipur gi Chief Minister state asigi issue si tha ahum phawba gi manungda loisingani haibigi wapam asigi yenglaga Lakliba October phawba yengani masigi matungda party na warep lawani Mangnahai NPP gi National President Conrad Sangmayaw na party asigi mipam ama Shillong na pangthuktura Manipur gi oiribi issue amadi hanakta pangthukiba Lok Sabha mikhal gi matangna khanakhi state asigi hauji oiribi issue asigi matangda center amadi state lengana lumna laudabana maram oiraga state asigi wathok asi sathaduna Lakliba asigi matangna khanakhi center na Manipur gi issue asi lusinba pambara natragana pamdabra habigi uhang lakli State lengang nasu issue asigi matangna center da pressure pibigi mami tadri Manipur da problem thokaliba Myanmar da base tabul hulup CDF amadi PDF ki influx center na karigi damak tak thokna ba honadri bana masi state lenga ki mathawnati Prime Minister Modi gi ahum suba lenga asigi sama des program na Manipur gi issue solution bagi wapam yaudri NPP na state asida thokliba issue asi athubada loisinhan ba pamri Manipur da thokliba issue asi na maram oiraga North East ki atop state sing yamna sauna sa theng pirakli state asida thokliba issue asi ki matangda all political party ki mifamda kaurakpada NPP da khangalakpa leitri haujik su NPP na state asida thokliba Erang asi loisinana ba honabada mathau taba experience amadi suggestion pige haiba wakhalo leiri karigum state asida thokliba issue asi loisinana ba thabak thoram pakhalaktrabadi NPP na BJP na lusingba lenga asi sagotpegi matang na khanabaga loinana action lauragani NPP gi MLA khradi party na laurakpa decision da lepkadabani haiba yauri hanisu paus na makata na phongdorakli